ꯆꯠꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣ ꯆꯠꯂꯦ ꯍꯜꯂꯣ ꯍꯥꯎ ꯅꯪꯗꯤ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯀꯩꯗꯧꯔꯦ ꯑꯁ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯟꯕꯤꯁꯤꯡꯗꯣ ꯌꯥꯝ ꯊꯝꯐꯝ ꯂꯩꯗꯧꯕ ꯀꯔꯤꯅꯣꯅꯦ ꯑꯁ ꯁꯣꯝꯅꯥꯀꯟꯗ ꯏꯁꯤꯡ ꯊꯥꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯑꯗꯨ ꯏꯁꯤꯡꯗꯣ ꯎ ꯆꯦꯜꯂꯦ ꯊꯛꯎ ꯃꯤꯒꯩ ꯂꯣꯏ ꯁꯤꯔꯦꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯑꯩ ꯃꯊꯥ ꯁꯥꯕ ꯂꯣꯏꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯁ ꯅꯣꯏ ꯇꯧꯊꯣꯔꯛꯄꯁꯤꯅ ꯑꯗꯨ ꯑꯩ ꯏꯗꯥꯒꯤꯗꯒꯤ ꯄꯩꯁꯥ ꯍꯜꯂꯁꯨ ꯍꯜꯂꯒꯦ ꯌꯥꯝ ꯊꯨꯅ ꯍꯩꯗꯣꯛꯀꯣ ꯑꯩ ꯁꯣꯝ ꯑꯇꯣꯞꯄꯗꯁꯨ ꯐꯣꯟ ꯇꯧꯕ ꯌꯥꯝ ꯂꯩꯔꯦ ꯀꯟꯅꯕ ꯌꯥꯝ ꯐꯥꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄꯗ ꯐꯣꯟꯗꯣ ꯇꯧꯈꯤꯒꯦꯕ ꯑꯩ ꯊꯝꯃꯦ ꯏꯃꯥꯏ ꯅꯥꯕ ꯏꯕꯣ ꯑꯗꯨꯒ ꯀꯅꯥ ꯂꯥꯛꯑꯝꯃꯤꯅꯣ ꯍꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤꯅꯣꯕ ꯑꯁ ꯈꯔ ꯂꯥꯛꯇꯦꯗ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯂꯥꯛꯑꯝꯕꯅꯤ ꯁꯨꯝ ꯀ꯭ꯂꯕꯀꯤ ꯆꯠ ꯏꯁꯤꯡ ꯊꯛꯁꯤ 이신 가까운 분이 하루씩 됐어 더 싱어봐 양好 가격법 가격법